ꯃꯌꯥꯁꯤꯗ ꯂꯦꯛꯅꯔꯤ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤ ꯐꯖꯕ ꯃꯥꯜꯂꯤꯀꯣ ꯃꯃꯥ ꯌꯥꯝ ꯐꯖꯩ ꯏꯁꯥꯗꯤ ꯋꯥ ꯉꯥꯡꯕꯗꯗꯤ ꯁꯥꯡꯅ ꯉꯥꯡꯒꯅꯨ ꯄꯣꯏ ꯂꯣꯏꯕꯗ ꯉꯥꯡꯉꯨ ꯈꯔ ꯃꯣꯏ ꯃꯒꯨꯟ ꯂꯩꯅꯕ ꯑꯩ ꯑꯗꯨꯒꯗꯣ ꯂꯩꯖꯗ꯭ꯔꯦꯗ ꯃꯒꯨꯟꯒ ꯑꯗꯨꯒ ꯃꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯨꯝ ꯉꯥꯡꯕꯁꯦ ꯁꯨꯝ ꯉꯥꯡꯉꯗꯤꯅꯦ ꯁꯣꯏꯔꯛꯄꯅꯦꯕ ꯁꯛ ꯑꯃ ꯑꯣꯜꯂꯦ ꯑꯩ ꯁꯛ ꯑꯣꯜꯂꯕꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯣꯝꯕꯤꯌꯥ ꯆꯤꯆꯦꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯀꯦꯎꯔꯥ ꯃꯥꯏ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥ ꯑꯐꯕ ꯄ꯭ꯔꯗꯛꯁꯦꯅ ꯑꯐꯕ ꯄ꯭ꯔꯗꯛꯇꯣ ꯀꯩ ꯕ꯭ꯔꯥꯟꯗꯦꯗꯇꯣ ꯑꯗꯨ ꯍꯥꯏꯔꯣꯅꯦ ꯑꯗꯨ ꯑꯩ ꯂꯩꯊꯔꯒꯦꯅꯦ ꯀꯅꯥ ꯀꯦꯗꯣꯏꯅꯣ ꯍꯥ ꯅꯪꯅ ꯅꯁꯥ ꯀꯦꯖꯗꯣꯏꯔꯣ ꯀꯦꯖꯔꯒꯦꯕ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯀꯦ ꯀꯦꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯒꯤ ꯅꯃꯥꯏꯗ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯇꯩꯔꯣ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯔꯣ ꯂꯤꯞꯁꯇꯤꯛꯇꯨꯃ ꯁꯪꯉꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯗꯤꯞ ꯃꯦꯀꯞ ꯇꯧꯅꯗ꯭ꯔꯦ ꯀꯅꯥ ꯅꯦꯆꯔꯦꯜ ꯃꯦꯀꯞ ꯉꯥꯛꯇꯅꯤ ꯁꯟꯁꯀ꯭ꯔꯤꯟꯗꯤ ꯇꯩꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯁꯦ ꯁꯥꯏꯇꯣꯟ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯑꯩ ꯏꯃꯥꯁꯤ ꯅꯨꯡꯁꯤꯗꯣꯡ ꯇꯨꯝ ꯂꯩꯁꯦ ꯃꯌꯥꯝ ꯑꯩ ꯁꯥꯏꯇꯣꯟ ꯆꯠꯂꯨꯕꯅꯦ ꯁꯥꯏꯇꯣꯟꯒꯤ ꯂꯝꯕꯤꯗꯤ ꯈꯨꯐꯠ ꯑꯃ ꯇꯧꯔꯦ ꯇꯤ ꯐꯠꯇꯦ ꯃꯌꯥꯝ ꯁꯥꯏꯇꯣꯟꯒꯤ ꯂꯝꯕꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯝ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯋꯥꯠꯄ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯆꯪꯉꯨꯔꯒ ꯇꯣꯝꯕꯤꯌꯥ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯆꯤꯝꯐꯥ ꯄꯨꯔꯒ ꯈꯪꯉꯣꯏ ꯀꯣꯡꯉꯥꯎꯅꯤ ꯈꯪꯈꯤꯔꯣꯏꯕ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯆꯠꯂꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯌꯥꯝꯕ ꯅꯨꯡꯗꯥꯡ ꯇꯨꯃꯤꯟ ꯆꯠꯂꯦ ꯃꯌꯥꯝ ꯑꯗꯣ ꯆꯦ ꯊꯝꯅꯥꯄꯣꯛꯄꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕꯗ ꯂꯥꯟꯗꯥꯔꯦ ꯍꯧꯖꯤꯛ ꯊꯝꯅꯥꯄꯣꯛꯄꯤꯗ ꯑꯩꯅ ꯑꯃꯨꯛ ꯁꯥꯏꯇꯣꯟꯗ ꯂꯩꯔꯦ ꯁꯥꯏꯇꯣꯟ ꯃꯥꯏꯀꯩꯗ ꯗꯥ ꯀꯪꯂꯩꯄꯥ ꯗꯥ ꯑꯃꯔꯍꯣꯏ ꯂꯩꯍꯧꯕꯅꯦ ꯁꯥꯏꯇꯣꯟꯗ ꯗꯥ ꯑꯃꯔꯍꯣꯏ ꯄꯥꯎ ꯐꯥꯎꯅꯔꯦ ꯊꯝꯅꯥꯄꯣꯛꯄꯤ ꯍꯧꯖꯤꯛ ꯀꯥꯝꯗ ꯑꯝꯇ ꯄꯥꯎ ꯍꯪꯉꯣ ꯊꯝꯅꯥꯄꯣꯛꯄꯤ ꯁꯤꯗ ꯑꯩꯒꯤꯗ ꯀꯅꯥꯅꯣ ꯌꯥꯝ ꯄꯥꯎ ꯇꯧ ꯊꯝꯅꯥꯄꯣꯛꯄꯤ ꯑꯃ ꯊꯤꯌꯨ ꯀꯩꯅꯣ ꯁꯣꯝ ꯅꯥꯀꯟ ꯆꯠꯇꯣꯏꯕ ꯃꯣꯏꯔꯥꯡ ꯂꯥꯟꯊꯣꯔꯛꯄꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯣ ꯁꯦ ꯑꯝꯇ ꯊꯤꯌꯨ ꯊꯣꯏ ꯑꯩꯈꯣꯏ ꯇꯤꯝ ꯂꯩꯕꯅꯦ ꯆꯥꯛꯀꯧꯗ꯭ꯔꯤꯕ ꯄꯨꯟꯁꯤ ꯂꯝꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏ ꯌꯥꯏꯉꯪꯄꯣꯛꯄꯤ ꯂꯥꯟ ꯀꯜꯂꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯂꯥꯟ ꯀꯜꯂꯤ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯤꯔꯣ ꯍꯥ ꯑꯗꯨ ꯐꯣꯟ ꯇꯧꯋꯣ ꯌꯥꯔꯦ ꯇꯣ ꯌꯥꯔꯦ ꯀꯜꯂꯝꯃꯅꯤ ꯌꯥꯔꯦ ꯑꯩ ꯒꯥꯔꯤ ꯑꯃ ꯃꯆꯥꯗꯨꯁꯨ ꯌꯥꯎꯗꯦꯗ ꯏꯃꯥ ꯑꯃꯇꯪ ꯌꯥꯎꯋꯦ ꯏꯃꯥ ꯑꯇꯩꯒ ꯌꯥꯎꯗꯦ ꯏꯃꯥ ꯑꯃꯈꯛꯇꯒ ꯌꯥꯎꯋꯦ ꯏꯃꯥꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯦ ꯃꯥꯁꯦ ꯅꯥꯔꯤꯌꯦ ꯑꯗꯩꯅ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤ ꯏꯃꯥꯁꯦ ꯅꯥꯕꯒ ꯂꯣꯏ ꯐꯩ ꯍꯥꯏꯕ ꯍꯥ ꯅꯥꯕꯒ ꯐꯩꯌꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯩ ꯃꯃꯥꯗꯣ ꯅꯣꯏꯕꯨ ꯄꯜꯂꯗꯤ ꯑꯩꯈꯣꯏ ꯑꯅꯥꯕ ꯂꯣꯏ ꯐꯔꯦ ꯁꯨꯔꯈꯨꯃꯟ ꯑꯩ ꯁꯥꯏꯇꯣꯟꯗꯒꯤ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤꯌꯦ ꯁꯥꯏꯇꯣꯟꯒꯤ ꯄꯨꯔꯥ ꯔꯦꯠ ꯄꯤꯌꯣꯔ ꯔꯦꯠ ꯖꯣꯟꯗ ꯑꯗꯣ ꯃꯣꯏꯅꯗꯤ ꯑꯩꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯂꯥꯛꯍꯟꯅꯤꯡꯕ ꯑꯩꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯆꯠꯄꯁꯦ ꯇꯜꯂꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯊꯦꯡꯉ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏꯄꯥ ꯉꯁꯤ ꯑꯩꯈꯣꯏꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯗꯦ ꯑꯩꯁꯦ ꯉꯁꯤ ꯂꯨꯍꯣꯡꯕ ꯀꯩꯀꯩ ꯆꯠꯄꯒꯤ ꯂꯨꯍꯣꯡꯕ ꯄꯜꯂꯉꯁꯤ ꯄꯪꯅꯣꯡ ꯅꯣꯡꯅꯤꯡꯕ ꯁꯨꯝꯅ ꯆꯠꯂꯣ ꯁꯨꯝꯃꯛꯀꯅꯤ ꯑꯃꯨꯛ ꯑꯗꯨꯒ ꯑꯩꯁꯦ ꯉꯁꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯂꯦꯕꯀꯣ ꯑꯆꯥꯄꯣꯠ ꯆꯥꯕꯁꯤꯗꯅꯦ ꯑꯗꯨꯝ ꯍꯥꯏꯖꯜꯂꯁꯤꯅꯅꯦ ꯑꯗꯨꯝ ꯍꯥꯏꯖꯜꯂꯕ ꯊꯝꯅꯥꯄꯣꯛꯄꯤ ꯍꯧꯔꯦꯁꯦ ꯂꯥꯛꯀꯗ꯭ꯔꯣꯌꯦ ꯆꯤꯆꯦꯁꯦ ꯑꯩꯈꯣꯏ ꯌꯥꯃꯨꯡꯁꯦ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯔꯔꯣꯏ ꯆꯠꯃꯤꯟꯅꯒꯗꯕ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯏꯊꯟ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯦ ꯆꯤꯆꯦꯁꯦ ꯑꯗꯨꯒ ꯆꯠꯃꯤꯟꯅꯒꯗꯕ ꯑꯩꯒꯤ ꯅꯨꯄꯤ ꯇꯤꯝꯕꯨꯗꯤ ꯂꯩꯌꯦ ꯅꯨꯄꯥ ꯇꯤꯝ ꯑꯝꯇꯪ ꯁꯦꯝꯒꯠ ꯇꯥꯔꯦ ꯇꯣꯝꯕꯤꯌꯥ ꯅꯨꯄꯥꯒꯤ ꯇꯤꯝ ꯑꯝꯇꯪ ꯁꯦꯝꯒꯠꯁꯦ
Yaina. Keba. Susmane. Ai nupa ti mama senga papam zaye maya. Gypsy gari dum pi gani ko. Gari di dum lai de. Yo sai ju lai gani. Nupa ki ti mam tang senga jage maya. Ado hana di nupa yaw de bidum salam bane do jiti ai se kitang critical wora bazida nupa yaw da baya de. Ha. Oh, I personal bodyguard am mathau tare me. I personal bodyguard se kana oi bidu no khang jaba. RK nang hana gi adumaina yengsin ba chapa se am nuai jare. Ado khang de ne. Tum chapa se kaya ni kai bu tora ka doino ina khan bada dum. Kana na kai bu to bi ka doino ina. Khan di dum khalle. Ana ibung ipaw yaw ga sale. Uniform di kay se trino nupi sing doi. Dada men. Ai gi nupi uniform di sening ba sele da. Ayam ana amu ba sele. Da to ya ye nupa gi team do. Nupa gi team do nupa koi do gypsy ama na dum gypsy ani. Gypsy ani jigari ani di lai ye. Comfortable dress ko. Ado nupa do pa ma do nong mai training yaw ba nupa di pa me. Training lo ba. Sa ka surprise ga ba. Da ga ba. Training lo ba. Daro ba yari. Daro ba sai nupa ting da asale se. Ma da leader wala se. Mai gypsy mu lai jare. Mai gypsy se lai ai gypsy ma lai le. Gari ama so lai gari ahum lai le. Yari ke no gari ahum dia. Ya do yam bo. Akoi di lan ka pa sakata ba na te na koi di mating ki sim pang ba sam san pawane. Tolo piroi droi. Kadai di ki tolom no. Kasi bo ini sa mine zai na sam tu bitak pura. Na Kau ini nggak saya tahu hal lang mo dam ne. ai na han zage ai na. Ma kai da han ga ai no. To me ai ki ta ba ne. Pam ya da ga chang wo tahu han ji ga hai gi lai bro. Tawang ge dai. Talle du di Sonia ibe ma. Talla ga su ka shukai di ai gi ni pi sa. Ai wam dai zage ko tombia. Ci se wam ma ge ba to lo pi di talli. Aina ba ngam khai da magda ko ngasi tholai se isa on pocket ani ngasi aina mating pangam se on pocket da isa gi paisa ising thai ju suni ai ga zami ne bani pitim se ising thakninge da na masagi pocket gi thakada ba ko kang de ada aina khrai hen dong pai dong na ya ma hen boy ta di asa pu ka pi jai adu su biscuit kumba adu gumba adu matang pi jai adu na ta dai pi jai ai kay do begino mapan pale ramedo ai si mapani Marang ngambay Why bisa nunay ko na ay budi lami sa kay na siya saan mo ba Nang han chao rồi rồi để khăn lửa. Mane adu ako'y na so masagit na pa ba siya na di may saklama niya di Kaya ni minta po isan. Kaya ni minta po kim nita. Sandi da Uy ma. Oi nasado na hanagi adumaina free oina naningtam na satpo dedi oira maroi isado da dum daw adum leirani mane isada dum daw leijayeba warobi ganu ko mena aina siya eduna wai dum daw leijayeba dum daw leijayeba maram di ai bu nungsidaba mayam ama leiyeba ai bu heart ke ai bu hato ke na jaga ai bu manghan ge ya mayam ama leiram ya ba ina khangdaba ko adunai khalleba sije mayam ai sai ton dagi tholok tangai kebo si ke ba do kai ga ngasi luhong bagi kana ke bi ki am fazaiye
ngasi guys ngasi wa su ai rồi su ai cái color mà ai rồi su ai rồi ngasi luôn quay rồi ai ado ji mayam thamna popi ima singnadi aibu khaurang na ngai thamna popi anga popi chat pa yai ko tombi chat kada bane ko ai di nang sa pada ai di yes why ha ai je hoji tum kapsal ru se nang khalin ai na bang yak da ba ya cha da bang nam bang nan da ai da magta ai bang lên xe thôi mà cũng được nhưng mà mong muốn là kamai toi na ro ot ôi gạt gạt mang gì vậy tao cái nào đây đi cái nào xoay cái lau vậy xoay nó đi bên bằng mong cái đấy nó tàu cũng được à đi nó cũng đi là xoay là thôi là có nhà bị mà mi lấy bro thôi là ngâm đi không dễ là tụi mình nó qua mà hay ra liền đào sang sa liền bây giờ lâu đẹp ai đi quỳ ra bên này ba hai đứa tụi mình à ha mà pham xin cho tụi hai ra bên này ba quỳ đi sát bên này na khi tăng chalu bên này na lubol mấy em sẽ uy ba lubol ra bên này na quá đẹp ba lao bây giờ hai quỳ ra bên này ba tham na popi anh popi hai ra bên này ba cái ngoài đó hai ra bên này ba khôi tôi thằng nó cũng sau này nhiều mày làm lại đôi chân lại kìa mày làm ấy vô làm chi ngày bị đâu mô em sao như mày làm tôi mày làm hai nữa cũng speed có thông na tôi sẽ tụm lấy xe hay lối xe coi tụm mà tiếng phang dân ba question ba sang dân ba question ba ngon ba tụm coi liệp bôi xe bây giờ hay giờ đi qua rồi ông ăn bài bây giờ tụm qua là cái này có mẹ là tụm chụp mà tụm đã phát đi gom sa mà rồi sa phát đi gom tụm dân là tụm ăn là biểu hay bây giờ hay giờ cái sai thế kia ay sa magsitum ay ngam sa bilebe nung una zay ana sana basing sag alu ko mathaw yam tay di phatigom baru marang sa phatigom sa mathaw tay bas ay hay ge do ay di na mo mayam ay yung to biya wa ye mayam kaino lambi ji di go sangu sagu ma phang ku di mak ti lambi ado koi red zone area sing lambi je kam do bo na ba do khang re lore phun gi phun nga ta ko ma ya asi koi je ipwa kaya na ipwa khara na thing do pi le ya adre ne nerwa ka se sai to lambi ji di phi ma am ti so ke me lấy chín là tiêu của mày à xí cái sẽ cần mà yam mày anh nói gì lấy gì vậy sẽ sai tuần cái red zone đó nè rồi xí lại sẽ một thắc rồi để rồi ta thà làm mình lại đó mà cookie ở sẽ ta mới thà liền đó xí cái mà mang được chơi cái bên này corbung gì mới chơi sao mà lấy cái này chơi xí mới cái khơi là bụng sẽ phải wang lấy bên này bao co ado mayam smile to bane sida army lom lei khre ko sin sel laga turen sigi khonung amal lei sida army ke kesbel lom lei re ado
ꯍꯥꯏꯖꯅꯤꯡ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯁꯥ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯈꯔ ꯁꯦꯡꯈꯥꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯝꯕꯅꯦ ꯑꯗꯣ ꯂꯩꯇꯕꯅꯗꯤ ꯑꯗꯨꯝ ꯑꯋꯥꯠꯄ ꯏꯁꯤꯡ ꯃꯪꯁꯤꯡ ꯀꯩ ꯆꯥꯅ ꯊꯛꯅꯕꯗꯤ ꯑꯗꯨꯝ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯦꯞꯄꯣꯏꯁꯦ ꯑꯗꯨꯕꯨ ꯁꯤ ꯃꯐꯝꯗꯤ ꯆꯪꯉꯛꯄꯗꯤ ꯈꯤꯇꯪ ꯔꯤꯛꯁ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯀꯅꯥ ꯉꯥꯛꯏ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯤꯔꯒ ꯀꯅꯥꯅ ꯉꯥꯛꯏꯗꯣ ꯈꯪꯗꯣꯛꯄꯤꯔꯒ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯈꯪꯗꯣꯛꯄꯤꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯔꯒ ꯃꯣꯏ ꯊꯣꯛꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯡꯒꯤ ꯑꯦꯗꯤꯅꯀꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯐꯖꯅ ꯇꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯁꯥꯏꯇꯣꯡꯒꯤ ꯑꯦꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯃꯤ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯆꯤꯡꯒꯤ ꯆꯤꯡ ꯂꯧꯕꯨꯛꯀꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯇꯤꯡꯒ ꯏꯃꯥꯒ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯝꯈꯩꯗ ꯆꯠꯄꯁꯦ ꯑꯊꯤꯡꯕꯗꯤ ꯊꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯥꯏꯠꯇꯤꯀꯣ ꯑꯩꯒꯤ ꯑꯃꯗ ꯁꯨꯝ ꯄꯪꯕꯥꯗ ꯄꯥꯈꯠꯆꯕꯗꯣ ꯑꯍꯟꯗꯨꯅ ꯅꯪ ꯀꯩ ꯇꯧꯕꯤꯔꯛꯀꯅꯤ ꯈꯣꯠꯄꯤꯔꯛꯀꯅꯤ ꯑꯗꯨꯗꯨ ꯑꯃꯨꯛ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩ ꯌꯣꯠꯁꯤꯇꯅ ꯑꯣꯏꯕ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯋꯥꯠꯄꯗꯣ ꯈꯤꯇꯪꯗꯁꯨ ꯑꯉꯝꯕ ꯏꯁꯤꯡ ꯈꯨꯌꯥꯗꯁꯨꯀꯣ ꯑꯩꯈꯣꯏ ꯃꯦꯟꯈꯠꯄ ꯍꯥꯏꯁꯦ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯊꯧꯅꯥꯗ ꯑꯩ ꯂꯥꯛꯆꯕꯅꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯂꯥꯏꯠꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯗ ꯂꯥꯏꯠ ꯈꯔ ꯎꯗꯦ